ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯈꯛꯇꯗ ꯐꯪꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝꯗ ꯂꯩꯕ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯧꯕ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃꯒ ꯒꯙꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯕ ꯒꯙꯥ ꯑꯁꯤꯅ ꯍꯨꯏ ꯑꯁꯤꯗ ꯍꯪꯕꯅꯤꯕ ꯀꯝꯗꯧꯔꯤ ꯏꯇꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯍꯨꯏ ꯑꯁꯤꯅ ꯍꯥꯏꯕꯅꯤꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯒꯙꯥ ꯑꯁꯤꯅ ꯈꯨꯝꯂꯛꯄꯅꯤꯕ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯤꯗꯕ ꯅꯨꯃꯤꯠꯀꯤ ꯄꯣꯠ ꯆꯩ ꯍꯣꯜꯂꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯣꯔꯣꯛꯀꯤ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯇꯥꯔꯦꯉꯁꯥꯏ ꯍꯨꯏ ꯑꯁꯤꯅ ꯍꯥꯏꯕꯅꯤꯕ ꯅꯪ ꯑꯗꯨ ꯋꯥꯔꯒꯗꯤ ꯊꯥꯗꯣꯛꯂꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯕ ꯀꯩꯗꯧꯕꯒꯦ ꯒꯙꯥꯗꯨꯅ ꯈꯨꯝꯂꯛꯄꯅꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯄꯨ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯝ ꯍꯦꯜꯂꯕꯗꯤ ꯒꯙꯥꯗ ꯂꯨꯍꯣꯡꯕꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯑꯁꯥ ꯑꯁꯤꯗ ꯑꯩ ꯍꯤꯡꯂꯤꯕꯅꯤ ꯃꯁꯤꯒꯤ ꯑꯁꯥ ꯑꯁꯤꯗ ꯑꯩ ꯉꯁꯤꯁꯨ ꯃꯄꯨꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒ ꯂꯨꯍꯣꯡꯕꯤꯕ ꯊꯣꯛꯂꯒꯗꯤ ꯍꯥꯏꯗꯨꯅ You know what? All right. ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯤꯛꯂꯕ ꯏꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯥꯏ ꯍꯣꯞ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯄꯥꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯃꯆꯥꯅꯨꯄꯥꯁꯤ ꯆꯍꯤ 13 ꯐꯥꯔꯦꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯗ ꯍꯪꯕꯅꯤꯕ ꯏꯃꯥ ꯑꯩꯒꯤ ꯍꯌꯦꯡ ꯑꯩꯅ ꯆꯍꯤ 19 ꯐꯥꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯒꯤꯐꯠ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯈꯨꯝꯕꯅꯤꯕ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯒꯤꯐꯠ ꯑꯃ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯅꯪꯅ ꯆꯍꯤ 19 ꯐꯥꯔꯕ ꯇꯨꯡꯗ ꯑꯜꯃꯥꯔꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯉꯨ ꯅꯪꯒꯤ ꯒꯤꯐꯠ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯅꯥꯔꯛꯂꯦꯕ ꯅꯥꯔꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕꯅꯤꯕ ꯅꯪꯒꯤ ꯅꯆꯥ ꯑꯁꯦ ꯃꯥꯒꯤ ꯍꯥꯔꯠꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯈꯨꯟ ꯑꯃ ꯂꯩꯔꯦ ꯍꯣꯜ ꯑꯃ ꯂꯩꯔꯦ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯉꯁꯥꯏꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯈꯟꯊꯔꯦꯕ ꯃꯆꯥꯒꯤꯗꯃꯛꯇ ꯀꯞꯂꯦꯕ ꯈꯣꯠꯂꯦꯕ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯍꯥꯔꯠ ꯑꯁꯦ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯂꯥꯌꯦꯡꯂꯗꯨꯅ ꯐꯔꯦꯕ ꯐꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯄꯥꯗꯨꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯣꯠꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯆꯍꯤ 19 ꯐꯥꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯀꯔꯤ ꯒꯤꯐꯠ ꯄꯤꯒꯅꯤ ꯍꯥꯏꯕꯗ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯜꯃꯤꯔꯥ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜ ꯆꯥꯔꯣꯟ ꯊꯝꯕ ꯃꯔꯛꯇꯨꯗ ꯆꯠꯂꯒ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯅꯤꯕ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯤꯐꯠ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯅꯤꯕ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯒꯤꯐꯠ ꯕꯣꯛꯁ ꯃꯆꯥ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯗꯨꯗꯩꯗꯨꯗ ꯗꯥꯏꯔꯤ ꯑꯃ ꯌꯥꯎꯔꯝꯃꯤꯕ ꯃꯗꯨꯗ ꯏꯔꯝꯕꯅꯤꯕ ꯏꯆꯥꯗꯤ ꯅꯪ ꯈꯪꯂꯤꯕꯗꯨꯅꯤ ꯅꯪꯁꯦ ꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯍꯣꯕ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯔꯝꯂꯕꯅꯤ ꯏꯃꯥꯗꯤ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯏꯔꯝꯂꯤꯕ ꯗꯥꯏꯔꯤ ꯑꯁꯤ ꯄꯥꯕ ꯀꯛꯂꯝꯂꯒꯗꯤ ꯑꯩ ꯈꯪꯉꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯁꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯣ ꯃꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕꯅꯤꯕ ꯑꯔꯣꯏꯕꯗ ꯍꯥꯏꯕꯅꯤꯕ ꯃꯃꯥ ꯑꯗꯨꯅ ꯏꯔꯝꯕꯅꯤꯕ ꯗꯥꯏꯔꯤ ꯑꯗꯨꯗ ꯌꯦꯡꯉꯨꯀꯣ ꯏꯆꯥꯗꯤ ꯅꯉꯣꯟꯗ ꯄꯥꯜꯂꯤꯕ ꯊꯃꯣꯏ ꯑꯗꯣ ꯑꯩꯒꯤꯅꯤ ꯃꯁꯤꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯊꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯝꯁꯤꯟꯕ ꯉꯝꯕꯒꯦ ꯏꯃꯥ ꯍꯥꯏꯕ ꯏꯃꯥꯁꯦ ꯏꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇꯦꯕ ꯏꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯏꯃꯥ ꯏꯄꯥꯗꯒꯤ ꯑꯍꯦꯟꯕ ꯂꯩꯇꯦꯕ ꯃꯔꯝ ꯃꯁꯤꯅ ꯃꯇꯝꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯇꯨꯡꯗꯁꯨ ꯐꯖꯅ ꯂꯨꯅ ꯆꯥꯅ ꯊꯝꯒꯗꯕꯅꯦꯕ ꯑꯍꯜ ꯑꯣꯏꯔꯕ ꯇꯨꯡꯗ ꯃꯃꯥ ꯃꯄꯥꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯏꯃꯥꯅ ꯉꯁꯤ ꯄꯣꯛꯂꯛꯄꯒꯤꯅꯤ ꯅꯪꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯐꯖꯕ ꯎꯕ ꯐꯪꯂꯤꯕꯁꯦ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨꯕ ꯁꯣ ꯒꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥꯁꯅꯥꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ 20K ꯐꯥꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯊꯧ ꯇꯥꯏ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯨ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn